Ngasi phongkhiba tungan Manipuri sifungsingdagi maruoibi ipausing khongasaraga Manipur top channel gi maikeidigi myamna thamjagi ahanbada kanglipakhi maira news tagi maruoibi ipausing UPSC Civil Service Exam the Bengali amadi maitai miyek animakta iba yahananaba MP sanajawbana Parliament pukatre Union Public Service Commission UPSC Service Exam Manipur Literature Optional Papers Bengali amadi mitai mayek animakta iba yahananaba Rajya Sabha gi MP ningtha uleishim sanajawbana ngarang phangkhiba Parliament mifamda special mention oina pukatuna taksinkre MP ningtha sanajawba leishimana special mention oina pukatladuna UPSC gi Civil Service Exam sing Manipur gi literature da puna mark saunga sanigi yankai plus sanigi yankai ga loinana paper 1 amadi 2 haino optional paper ani lairi State Police ama oina Manipuri lengakna kumza English ngani ga tarukta gi hauna Manipur gi lol inavigi damak Bengali mayeki mahut mitai miyekna tangkak naina sindok pauki Manipur da lairiba college amadi university singda tamliba Manipuri lolbu mitai miyek to onthoktuna BA amadi MA gi mahairoi sing putok paukre hauzik lairiba problem di Manipuri subject singda mitai miyekna iba BA amadi MA sing Bengali may tamlaktabana makoi sing adu Manipuri optional paper singi UPSC main exam sing thanabagi khudongchaba phangdri mairoi singi maikeidagi UPSC exam sing mitai miyek thaba yahananaba takshinba lairi makoina taliba demand asi kakningai yaudaba maram chaba oibana wathok asi state asigi asoba problem amoirake hauzik lairiba issue asibu yengshinanaba UPS main exam sing Manipuri literature da hauzik oina piriba answer much writing in Manipuri Bengali or mitai script haiba instruction oina semdoktuna UPSC exam gi Manipuri literature optional paper sing the Bengali amadi mitai miyak animakna ibi yahananaba MP sanajawbana house kuthangna India lenga ki pungning singsin khedi makhasa tarak poina to papaw manamo LLI project na konba mafam sing the ising thabi dabadigi lawpari di sing kya ningtha mahimarong thabi yadana mangle Bisnupur district ki manungsana ningthau khongda lairiba Loktak Lip Irrigation LLI project na konba lawfam singda ising pibi dabadagi lawmi singna ningtha mahimarong thaba yadabagi paksana mangba haibadu oide haina Loktak Lip Irrigation Farmers Development Committee na haidi committee asigi president and sanajawbana pausi asigi wari sanaba matana phongdorakibadi tha amagi manungda numit mari mangani ising pigani haina LLI project ki executive engineer na committee asida phongdorakhi adubu wapam asi ngaktabadagi ngasi phawpa LLI na konba lawfam singda ising pibi dabadagi hauzik ningtha mahimarong haibadi rabi crop ki thabak fail oidun laire lawmi singna kokta khut hapa haibadu oire lawfam sing ising phangdabana football ground ole haidi mahakna makhatana phongdokhibadi LLI project ki executive engineer na lawmi singi mathau tabi ising piba ngamdriba si kari marangino haibadu mayek singna lawmi singda khanganbiyu loinana hiramasigi matangna minister N Beren ga atuba miyeng sangbiyu atuba matamda LLI project ki pamsing ising singkatuna canal singda ising thabiduna labukti ising phanganbiyu haidi makna hai LLI project ki mari lenaba engineer singna hauzu pawbi ising thabi driba si lawmi singbu thawai usitabu utpani haibasi committee asina lawi loinana thawang asi kandem tawi Manipur lenga ki maike digisu LLI project asi time spent planning tawduna thabak tawhalo lawmi singda ising phangalo ising thagadaba canal semagi thaba hauzu phawa loishinba ngamdana laidi haiba wapam mahakna amalakliba si mari lenaba engineer singna tikadar singbu sogolaga lawmi singbuna karisu leitana khanduna ising phangandabani haina committee asina lawi hadi atopa paw madana singda lamai thabada senaba miyoi sing sapsaba paw piba ngamba miyoi singda lupa lakh manga gi reward piragani chief minister Manipur gi tampaki lamdamda lairiba reserve forest sing amadi singi lamda lamai thabada senaba miyoi singi sapsaba mari makhong piba ngamba miyoi singda lupa lakh manga gi reward oina piragani haina Manipur gi chief minister N Beren na laukthokre laukthokliba wapam singa chief minister N Beren na magi Facebook post na ngarang Imphal East district leiba Nomaijing singi sarukta paktakna lamai sakpagi thaudokka mari leinana thagalakibani CM na hai Singda lamai thadana ba Manipur lengana matam kya gi mamangni miyamda appeal tawringe sera sida Nomaijing singda handak numit nini asida lamai thabagi thabak satharakibani maram asina Manipur lengana lamai thabda sienaba miyoi singi sapsaba mari makhong amadi I paw piba ngamba miyoida lengana lupa lakh manga gi reward pigani haina lakthokibani haidi
Panba yai haukiba numit kharani sida state asigi sing kyara toina lamai thabagi thaudok tholakli amaromdana Chief Minister ga kom furup ki lusingba singa unakhre Ngasi kom union Manipur amadi kom furup ki lusingba singi mihut khangbu amaga Chief Minister N Beren ga mahaka official resistant unaduna wari sanakhre unabadu Chief Minister na kom furup ki lusingba singna nat kyeba phizol amadi matam gyeba mahi marol sing khudol tamkhiba loinana yepa thorangi matangna wa khanakhi Chief Minister N Beren gi makedigi kom furup ki asobu khumayama oiriba Bear Cup le Raizu Festival sei sigi oina isum kairap kom village mai pakna pangthokna basu wa khanakhi haiden su pausna phungdurakli atopa pawmana niyam kaina pusilakpa urea bag lising amaga samni gi kuntraga manga fare Tata truck manga da niyam gi wangbada lona puramba urea hard bag lising amaga samni gi kuntraga manga suguno madi kaksing police ki kangbuna sathaba drive ta driver singa kona na fogat pangam le hari Paushin hai ngarang digi ngasi ayuk phaw satakhiba drive ta urea har singa du sherau ningthem hiden gi imphal turel mapani gi fogat pangam khibani fagalaba har singa du susampur digi morsam amadi 5 village ta puna bo honara man haidi amaromdana miyai samagi manungda taraga humdidi pukning wakal gi anaba mayuk nai Dr. Lenin lamdam asigi miyai sina haksang sajel sang naina tawduna lu tongna sari haksang fana thamna bo honai aduga pukning wakal buna inthok thamana ngasidi Manipur gi oina National Mental Health Service ki matungina miyai samagi manungda taraga humdidi pukning wakal gi anaba makhalamana natragana amana Nare haina Dr. R.K. Lenin Head of Department Psychiatrics Department na section watham lakli amaromdana border fencing khajin baki thabak ti haujik su sathari committee border gi sayanaba laibi India amasung Myanmar gi international border fencing khabagi thabak leptana sathari masi miyam di ihok saganaba haibadi nati haina peace committee kanglai pak Manipur gi president Case Rajen Maitaina phongdokrai wafam si Rajen lusingmu timamana international border pillar number 80 by 11 SP 80 by 16 SP 80 by 17 SP gi pillar sing masu taiba satluda phongdokhibani makna hai Manipur lenga amadi India lenga ke asoba pham paiba singna sayenari mafam sing aduda satuna miyam go unaraga sayena badu loidriba phawba border fencing khajinba lephanduna thamle haina media da haikhrabasu khajinbagi thabakte haujiksu sathari mamang thagi January tang marida koktha khunodula leiba haujingna border fencing khajindaba Myanmar gi oihoraba pillar number 80 amasung 81 masu leiduna thamlamba matamda mafam adura border fencing gi sem saba horami matam adura border pillar number 80 by 16 SP amasung 80 by 17 SP anigi mara asidi fencing taramdabani adubunga sidi ayama thabak loisinduna thambiramle fencing khajinba aduna border pillar sing adu Myanmar gi manungda sarokna meter 13 rom sangsilaga lehore makna hai haujik Manipur miyamna khangningliba Manipur gi lam mangkhrabara haina singnariba si Manipur lenga amadi India government na Manipur gi miyamda asumba asingba du khongan biu haujik thabak suriba border pillar fencing khajinba leptuna thamle haina Manipur gi miyambu khangandana thamlaga kona thabak suba loiraga khangnarakpa tarabadi thooningdaba thaudok thulakpa yai haina khiansu pausna makhatana phongdurakli amaromdana mo sumang kumaida lonyan yaubra haibada miyoi tarana saba committee amana yengsilagani wama lamdama sidanga si phawba lolamadi mayek sakhonaba hanba leitana sangsilakpa khongjangi manungsana Manipur State Kala Academy na sinduna February 13 dagi nupi kanglup amadi February 19 dagi nupa kanglup ki haina ani thokna pangthokadoriba yangkhaiga matoi suba All Manipur Sumang Lila Festival 2022-23 sida yariba makhai imalol sanabinaba mangjongna khangali loinara miyoi tarana saba committee amana handak pangthokadoriba Sumang Lila Festival sida lonyan yaubra haibadu yengslagani haina waklon manaba apunba wama khanglaipa amadi mitai irol yek loina silon apunba milal kanglaipa na thadorak sirol amana haidi sirol sin hai ngaji phawba lamdam sida sanariba sumang kumai amadi mami kumai singda yariba makhai loyan yohandana ba mamangdagi lila council amadi film forum ga kyarak hana phamina duna imalul sokot hana phona duna lakli masigi manungsana ngasidi sumang kumai mami kumai singda lonyan tawbigi sang yamna hantharakli masimakti afaba khongthangni haina lawi hadi loinana aiba khudimang nasu imalul sokot hana bo hona bada mateng pangbiu Miron na hena miyeng thamduna sakot hanana bo hona raglabadi madu wama amadi milal na yabang amloi makoi singa dugi mathaktadi matamdura tongan ba miyeng ama soidana lakani
लोइना सुमांग कुमेशदा लोन्यान यावब्रा हाइबदु कुपने येंगसिननाबा मियोय तराना कांगबु अमा सेमबगा लोइना सुमांग कुमै हेक हौबदगिना लोइबा फावबा येंगसिनबा हौरगनि हाइदि हैनसु पाउसिदा फोंदोरक्ली अमरोमदना कना लेजद्रबा अहल अमा ओल एज होम दा सिनखरे लंबीगी मताइदा वाना लेरंबा कना लेजद्रबा अहल अमा लोंगजम ब्रदर्स एंड सिस्टर पब्लिक चैरिटेबल ट्रस्ट टॉप पॉपिक मखा लेकाइद लंगोल ओल एज होम दा टेक्ट काइदन खुसिनखरे हाइदि अहल असि सौंबुम बाजार फॉरेस्ट चेक पोस्ट की वेटिंग सेट तंगरांग हिंग अथेंगबदा मतोम त लेरमनी अहल असि इंफाल ईस्ट डिस्ट्रिक्ट की सौंबुम गेट तगी निंगोंबम दिरेन चै हुमफुनी हाइबा खंगमंगमले स्वाइदि मखासा थरफोइन संगा एक्सप्रेस की टीम पाव खरग मैमना थमजगे योकन हाबी याब इंडिया की सिटी सिंगी मनुंग इम्फाल यावरियदि लाना सोलब टर्की अमसम इजराइल ग लोनबद निंथुकाब नुमित युवा हाबदगी मी लिसिंग तरागनि थोरम सिखिबग लोइदना असिबगी मसिंग लिसिंग कुन यूरोप याय हाइना पानब मरक्ता इम्फाल यावना इंडिया की सिटी तरागी मथक्ता युवा हगनब मफमद लैदि रिस्टर स्केल मैग्नीट्यूड 7.8 यौना युवा हादुना यामलब मी मयाम सिखिबा अमदि अति अकाई मयामना ननसिन्दुना लेखिबसिंग लौथोकपा ngamdaba यामना का हेना इंगबगा लोइनना अयिंगबा नुंगसित सितपना अवाबा ओइबा मरक्ता वर्ल्ड हेल्थ ऑर्गेनाइजेशन संगसिलिबा मी कनबगी लांजंग असि मतमगी मयोक्ता संगसिनबनी हाइना फोंदोखरे मतम असुम हौखिबगा लोइनना लौथोकपा ngamdana लैबा मियोइसिंग सिखिगदबना असिबगी मसिंग लिसिंग कुन योरकपा याय हाइना वर्ल्ड हेल्थ ऑर्गेनाइजेशन फोंदोखलि मियामना अहिंगी मतम ओइबना कना तुमनरिंगैदा टर्की अमसुम सीरिया दा थोकिबा अकनबा मदि अकीबा फंगलबा योहाबदु एनाटोलियंस प्लेट अमसुम अराबियंस प्लेट की मरक्ता किलोमीटर सामरुम सांगना शेगाइबदगी थोकिबनि असिगुंबा योहाबगी थौदोकसिंग असि मतुंगदसु अदुमक थोलकपा याबा मदि मलेमगी लेबा क्या योहागनबा बेंसिंग मनुंगदा लेबना सेम सादुना लेबा यामना कुपना थिजिनबमदि मियामगी मरक्ता असिगुंबा थौदोकसिंग असिगी मतंगना निंगथिना खंगनबगा लोइनना बाप थानबगी मथौ तारिक टर्की की एनाटोलियंस प्लेट असि मलेमगी ओइना ख्वाइदगी हेना योहागनबा जोनगी मनुंग सनबगा लोइनना इंडियन सबकॉन्टिनेंट की हिमालयंस बेन सिनबा थुंगना रिस्टर स्केल मैग्नीट्यूड 8 निपान यौना योहाबगी ओइथोकपा लै हाइना नेशनल डिजास्टर मैनेजमेंट अथॉरिटी ने फोंदोरकली इंडिया की अपुनबा लैंडमार्क्स की साद यंखैग मपनदी अकन फावबगी सांग योहाब याब मफम ओइबगा लोइनना सेस्मिक जोनिंग मैप की मतुंगिना लेबा से जोन 2 दगी 5 फावबा जोन मरी थोना खाइदोइ जोन मरी असिगी मनुंग जोन 5 ना ख्वाइदगी हेना कन ममोंगदा योहागन मफम सिंगने अमदि जोन असिगी मनुंगदा लेबा असिगी कंफालगी सरुकी साद तरागा मथुइ सली जोन 4 की मनुंग सनबद सादा तरागा निपान जोन 3 की मनुंग दना सादा कुंत्रा सलगा ख्वाइदगी हेना तप मोंग योहाबा याबा जोन 2 की मनुंग दना अतै मफम सिंग चली हौखिबसै इंग्लिश सिंगनी का कुनगा मथोइदा पुथोखिबा सेस्मिक मैपिंग ऑफ इंडिया की रिपोर्ट मतुंग इन मणिपुर की इम्फाल यावना अवांग पोकलमदम की सिटी अयाम जोन 5 की मनुंग सन्दुना ख्वाइदगी हेनबा मोंग योहाबा याबा जोन सिंग मनुंग दलै अवांग पोकलमदम की सिटी सिंग मनुंग जोन 5 की मनुंग चनबसिंगदी असम की गुवाहाटी सादिया तेजपुर अमसुम जोरहाट मणिपुर की इम्फाल अमदि नागालैंड की कोहिमानिक कना युवा हगन जोन सिंग मनुंग सन इंडिया की अतई सिटी सिंगदी गुजरात की दूजा बिहार की दरभंगा हिमाचल प्रदेश की मंडी अंडमान एंड निकोबार की पोर्ट ब्लेयर अमसुम जम्मू एंड कश्मीर की श्रीनगर ने रिपोर्ट की इंडिया गवर्नमेंट की मिनिस्ट्री ऑफ आर्ट साइंस की मखादा लेब नेशनल सेंटर फॉर सेस्मोलॉजी ना सेस्मिक की ओइबा थबक सिंग मॉनिटर तौबगी नोडल एजेंसी ओइबगा लोइनना लेबास की तुआन तुआनबा मफम चामगा तरागा मंगादा ऑब्जर्वेटर सिंह थमदुना मॉनिटर तौरी लेबा असिदा तुआन तुआन मफम सिंगना युवा हाबगी थौदुक मयाम थोखिबगा लोइनना ख्वाइदगी अकोनबो ओइना थोखिबा अकीबा फंगलबा युवा हाबा मदि हौखिबसै इंग्लिश सिंगनी अमगी जनवरी 13 गुजरात थोखिबा अधुनी हाइरिबा नुमित अदुदा युवा हाखिबा दु रिस्टर स्केल द मैग्नीट्यूड 7.7 यौखिबगा लोइनना मे लिसिंग कुनलोम सिखी हाइना यूएस जियोलॉजिकल सर्वे ना फोंदोरकली अमरोमदा हौखिबसै इंग्लिश सिंगनी दगी हौजुक फावद मलेमगी ओइना थोखिबा योहाबगी थौदोकसिंगी मनुंगदा यामना कनबा खरादि नेपाल इंग्लिश सिंगनी तरागा मागी अप्रैल 15 दा रिस्टर स्केल द मैग्नीट्यूड 7.8 यौना हाखिबा इंग्लिश सिंगनी तरागा हुमदगी
September 23 Pakistan magnitude 7.7 yauna hakiba Japan English singani kungamathu gi March taraga mathu de magnitude 9.0 yauna hakiba Chile da English singani taragi February kungatreta magnitude 8.8 yauna hakiba China da English singani nipan gi May taraga nithu de magnitude 7.9 yauna hakiba Peru da English singani taret ki August taraga manga da magnitude 8.0 yauna hakiba Indonesia gi Sumatra da English singani manga gi Mars kungani pana magnitude 8.6 yauna hakiba laikhiani su pawushin makatana fungdurakli Atopa paw manamo IED pokhaibda jawan sokle Jharkhand gi West Singhapum district da Maui singna phumlamba improvised explosive device IED ma pokhairakpadagi Central Reserve Police Force CRPF ki jawan ama sokle haina senior police official amana ngasi phungdokre Inspector General of Police Operations Amol Bihi Home Karna phungdokpagi matungina akaknaba paw phangwadagi ngarang security force singna West Singhapum district da Goel Kela police station ki manungsana leiba Hathiburu umang operation satakhi operation adu satharingai da mawisna phumlamba IED du pokhay rakhibini haina phongdok laduna ma haki pokhay badura CRPF ki jawana masoki soklaba jawana du state sigi konung ranchi da leiba hospital amada helicopter na purakre haina su IGP na phongdorakli panma yabadi haukiba sagol su numite su West Singhapum district thokiba manaba pokhay bagi thawdo amada CRPF ki jawan ahum sokibini haidi Makasa tharak poina manaba paukseri ge topama roiwi paukrang mu myamna thamjagi Prime Minister unana bohnari Abdul Latif Manipur State Panchayat Parishad na demand ahunga iroina na Delhi da sangsinba khongjang gi sarwam oina India gi Prime Minister Narendra Modi unana ba appointment ngai di haina MSPP gi President MD Abdul Latif na phongdorakli Abdul Latif na hai MSPP na talib demand sing pithokpina bangasi Uttar Manipur Parliamentary Constituency ki MP Lalhoulup S Pfos amasum RDPR gi Union Minister Giriraj ka matam sangna phamina duna demand sing adu kumna khanaki Union Minister gi mekedi gi talib demand sing adu yamna kumna khana bibugo loinana athubura thabak ton thonaba mari lenaba punamakta khudakta pakta piki wari sanabaduda MGNR EGA gi khanabada English singani gi kunga mathoidagi na kunga nithoi gi pending liability gi senpam lupa crores songaga taru West components house phaw thadoktana lairambada Union Minister na yamna warawbaga loinana concerned officials singa khudakte action lawna ba pawtak pikhi wari sanabaduda MSPP gi makidi gi sutaliba demand singa si lanai gi nate demand singa si Manipur da lairiba PRIS amasum job card holders singi yamna sawu issue ni aduna minister na matam sana solve tawbiyu haiba wafum sing thamki hauji Delhi da lairiba MSPP gi president MD Abdul Latif na makhatana hai MSPP na daliba demand singa sigi piragani haibigi thajabadi phangle adubu thajaba se thabak to ontoktriba phawdi MSPP na khongjang handokhiroi loinana makhataba khongjang oina Prime Minister Narendra Modi ga unanaba appointment launari loinana MSPP gi khongjang asibu mateng pangbiriba Manipur gi MP ahumbu MSPP gi makedi gi ikai khumnabu usari hari panmayabde hauji Manipur State Panchayat Parishad ki mihut singna Delhi da leiduna makhoi gi demand sing pitopina ba mari lenaba Union Minister amasum State Minister MOS unaraga memorandum sing pisinduna taksilibani haukiba January thagi sachet kuntraga mate fawbra Manipur lengak ta Manipur State Panchayat Parishad MSPP na tan ki wakat sing tabidabadagi MSPP gi president na lusingmuti mamana February amadagi hauna Delhi da khongjang sangsin bawkhibani khongjang asigi saruga moina MSPP na Prime Minister Office PM order memorandum amasu pisin creansu pawusta palakli Social media ki phangjaba topama roibi pawsing kharaga mayamna khongosarkana mayamna thamjaramgi Sri N Popilal Singha Manipur Pradesh Youth Congress Committee khankhibagi saktamamani loinana Sri Abinash Naurem Mir Qasim amasum MPY Hakim su working president oina khankhibagi saktamgi video footage amane mayam yeng taminasi Wai na president na thidaki Congress na president Youth ki president men khale president warani mana working president Naurem Abinash working president ahum khalani working president Wajah Kasim working president congratulations congratulations dijadi yang nungai
Pila dam to hukse ke ba ko na to amam de yam ne ni yam ke siri ma pang kal ni adu di photo se jala ma adu ni anis oi ino popilan Zakasim ino Abinas Mazahikim Mayahum Mumari Ngasi President kogi amadi working president khanbagi mami adu ko mangdu zari base. Okay, congratulations to all. Working president. Youth ki team sina jam sajana haro youth ki role se logo tare oi myam chichami ka tharo tabu rakpoine International Congress Manipur ki PS ki thagalakpa video forces samga warul kharaga memna thamjage ngarak impact TV studio Imphal BJYM ki youth singi ka henba thawungbu yaningdabagi matangda youth congress ki president and popular na lusingduna ngasi city police station Imphal sirol ama pisin khre habigi sakta mamani myampuna miyeng taminase Pau solution kangla pau de tin ma pang tang mem na marui bi pau ina hapsaram ge drone sisina dun attack sa takre ngasi ayuk Myanmar leiba Manipur gi Lalhoulup amagi kem da Myanmar gi Khutlai pai ba khangbo mana drone sisina dun kem adu bomb thada dun attack sa takre haina press na phangba thajabi ya ba source aman hairi source asina makha tara duna thaudu odur Lalhoulup singi kem adu akai toy khra thoki bana tan misimina yaw ba pau di phangde adu bo mioi khra di aso open yarom gani haina thajanari haidi adu hauju ko ina di myam pau simata sa lusin jarage ma myam pun ano update ngaminase